ngasi phongkhiba tongan tongan ba manipuri sifong sing amasung thokhiba thodo wathok singdagi maruoibi I paw sing khongasaraga manipur top channel gi maikedi gi myamna thamjigi ahanbada ireibak ta phongba pawkhra ubaga kapnaba order pikhide haina prime minister na Phongdokhre Sri Lankan prime minister Ranil na ngasi parliament ta phongdokhibadi ithat laibak aduda satakhiba hingsa gi anti government protesting gi marakta Hek Ubaga Kapnaba Order defense ministry da pikhide haina Phongdokhre amasum me tara da Sri Lanka gi ministry of defense na army air force amasum navy personnel singda miyam gi lanthum huran bamadi ataiga amanga tatabu sing hingsa gi oiba protest marakta numai kapnaba order tokhi haidi laiba aduda thingma ngamdaba economic amasum political gi crisis na kangkhong sakhi Ministry of Defense na pikibo order adu miyoi kangbu kayana Raja Faksa imunga mari lainaba amadi makhoiga naknaba miyoi singi maral mathumde attack sa tharakpagini attack sa tharakpa adu mamangna Prime Minister oikiba Mahin Rajapaksa naknaba miyoi singi lanthumdani madu Mahin Rajapaksa bu saukatpa singni anti government protesters singbu Colombo de attack sa takhraba matungani Bikram Siagana Phongdokhibde Hek Ubaga numai kapnaba order adu aibo oina pikhiba leite hairi Prime Minister na pankhibada karigumba tangai phadaba leirabadi police na makhoigi sakti sejnaba madi numai kapagi ayaba lei adubu madu sathakadaba thaurang kya leiribani hairi Parliament ki member kharagi maral mathum mamang sayol attack satakhiba matamda shoot at side order issue tawkhidi Adumoinamak Defense Ministry na mamang sayol shoot at side order issue tawduna makata na hingsa thokpa thingnaba thawrangki haikhianasu paus na makata na sa Phongdorakli makasa tharakpo ina to papaw mana COVID-19 gi case million anirom lairamgani haina singnari North Korea da COVID-19 gi singnaba case Lak aniga lising humfugani thuga sunagi saniga humdra leramgani haina singnari madu laiba aduna laisat sandokle haiba khangbadagi makhoigi vaccine kaptaba miyamda infection hantahanba kana honarakiba sayol amagi matungna oirakiba phibamni laiba aduna makhoigi tamangamdaba sitmidon makhatana laikha takhidana ba angama mongda thingnaba honari adumapu laisat sandorakpa aduna hena sathiba phibam ama oirakpa yai haina panari laiba aduda virus State amasum atai healthcare resourcing ward panamara moiduna mi sibigi masing ningthina phongdoktabo oirambasi yai maduna suknam lenga ki lusing mama oiriba Kim Jong Un da political gu eba saphu piraktana ba thaurang oigani North Korea gi antivirus headquarters na miyoi amakak ngasi laisat aduna sikhi madu tharaga sikhibigi masing ngasi humfugo humdoi sore haina panki adumaina ma experts singi matung inadi haujik singnari ba coronavirus infection ki masing ngasi ga sangdamnabada siriba masing ngasi aduki matik yamdaba utlei haina Phongdokhi officials Korean Central News Agency na pankibada miyoi million 1.98 April thagi atheng saruktagi leihona marang oiduna masangamdana leirakli hari leihoni hairiba laisat adu COVID-19 oiramgani haina ayambana thajanari North Korea gi oinadi Omicron variant infection leiri haina confirm tokre hauju phawbda yamdrabda miyoi lakh tareka lising nifuga samaga humfu quarantine tawdunu leiri haina su pauksiyesina makhatana su palangli Makasa tharakpoina to papamana Afghanistan na Taliban na TV gi anchor oiriba nupi oibising maikhum umnaba hukum tokre Afghanistan na Taliban gi ruler singna TV channel gi nupi presenter singbu maikhum umnana ba anabu hukum tokre haina lebasi gi khwaidi sawba media outlet na Phongdorakli Taliban gi barsu amadi vice ministry gi mekedi gi pikhi statement amada hairibadi TV channel singda Presenter oiriba nupi oibi singa duna I pauna singba pathopum matamna maikhum upnabigi wapam khangali Taliban na piribu hukum asi aroibani masida negotiation tawba yabigi wapam lekte hairi Afghan local media gi official amana ma ki station su order adu fangde hena confirm tawre amadi hiramsigi matangda wa khanabi yaroi habigi wapam su khangalakle TV station asina Taliban hukum taroklibu wapam madu nga ngasat panatana ate atopa option lairo hairi Taliban gi hukum asi tawkhraba matung tarakpada nupi anchor amadi presenter kaya amana social media maikhum kopsilaba saktam sing photo sing adu thadurakhi amasum tolo TV gi saknairaba presenter oiriba Yalda Alisu maikhum uppagi saktam yawraba video ama thadurakhi aduba atopa TV station Samja TV nadi makhoi gi nupi anchor amana maikhum uppagi saktam thagalakhi aduga
amana maikhum uptabagi saktam thakalakhiba sina maram oiraga mixed response pirak oiri English amaga samapan maudraga taruktagi English aniga ama phawada Taliban Afghanistan sakti paiba matamda nupi oibisingbu burka na masapumba kopsingadabani haibigi akanba thingba thamkhibani loinana nupi oibising asibu mya marak tinba madi mai masing tambada su athingba thamkhi mamang segi August thada Afghanistan Taliban sakti paikraba matung tarakpara Taliban adi nupi oibising da athingba thamliba si mayai oiba thakta komthokani haiba wafam thajaba pikhibadi lekhi nupi oibising ki tamakta dress code leite habi ki wafam lathokhi adubo handaki sayol khargi matamasida makhoina akan makhong thang sing kaya pakhalakhiba si writers activity singi nungnangningai oi haidi Saliba tha sigi angan masarukta Taliban nupi oibising punamapu koktagi khongphaw fizol sing set chagadabani haiba wafam khankhre Taliban pikibo hukum sigi matangda hairibana kanaguma nupi oibising aduna dress code asi ngakna sataba tarabadi makhoi adu dandi phangani haiba wafam khangali Taliban gi leader sing nupi masa singbu school da mahimasing tambada athingba thambigi hukum pikre Taliban gi official singna satharagdiba thawong sing asi maru oina makhoina mamangna thajba pikibu wafam sing adugadi tayonaba oina thokle hairi Taliban gi leader na piriba D3 asida 6th grade loiraba matungda nupi masa sing asina school ka ba yaru habiga athingba thamkhre marasta Taliban gi regime asida Taliban piriba adhikar sing adu ngakna satnabagi wafam sukhangali Taliban gi Ministry of Propagation of Pursuit amadi Prevention on Bias ki makhiri gi pikhi statement amada hairibadi nupi oibisingna hijab fizol setpigi wafam asi nupi karamsari punamakna ngakna sakadamani Taliban piriba hukum asida UN gi nupi karamsari singnasu maikhum piedu upkadabani haiba wafam khangali hainisu pawsina makhatana phongdorakli amasum hairiba pawsina naharol gi thodangna phongba pawmani loisilakpoina sanalebak pawsi da phongba update amana Sweden amasum Finland NATO yawba yaroi NATO North Atlantic Treaty Organization na Sweden amasum Finland yawbagi mayokta Turkey na lepkani haina lebasigi president na sagol sunamita thadokpa video amada mek sengna haikre NATO da Finland amasum Sweden na yawbada aikoina yaroi habisi mari leinaba aikoigi marup singna aikoina haikre marup singda aikoina haikre masi aikoina makhata na sathagadaba policy eduni haina Turkey gi president Recep Tayyip Erdogan na Youth and Sports Day National Holiday amadi thoramda video amada Turkish naha group amada haiki NATO gi warep ama lobada member leba punamangna amatu oina yanaba sangba maramna Western Military Alliance atuda Finland amasum Sweden na yawnabiki tharakliba application adu Turkey gi ayaba yamna maroidi NATO gi member leba kuntralai madugi leba khudingmakna alliance asida anoba member ama yawrakpagi matangda veto power lei Sweden amasum Finland na NATO da Europe Turkey na yaningdabagi maramdi hairiba leba ani aduna Turkey na athingba thamliba Kurdistan Workers Party natragana PKK amasum PKK gi masama oina Turkey na uriba Syria da leiba khulai paiba group amada sagatpagi maramdagini PKK ga thokiba conflict adur English ngamaga samapan marfuga mari digi hauna miyoi lising kya sikre Turkey gi government na English ngani ga taraga tarukta government pashin na basa takiba military coup tawna bokona kiba house US ta leidiba Muslim cleric Fethullah Golengi matung inbasingbu sangjapam pi haina Sweden amasum Finland bu Turkey na maral siri haina su paus na makatana palakli adu hausi koina di myam paus si matang se lusin sarage amasum pathok sa gibla soi kiblan ki pi yaur se myam ngak pi gani amasum matam ge maroi bi paus sing su myam dele palitin update pi zara ke ni su channel si gi me ke digi thamjari and thank you